European Union gi President gi India gi khongsatta hauzik songnariba Ukraine amasung Russia gi lan asida Russia world gi leiriba rule based order asi thugaibani maram aduna India bu Russia gi marokta chatnabagi damakta phungdorakpa matamda India gi External Affairs ki Minister S.J. Sankarna matam kharagi mamangda Afghanistan da amasung atopa leiriba Asia gi mafamsing asida Western country amasung USA na kari tawkhibage haibadu aikoi kaudri haiba wafam asi phungdokre mayam pumnamakpu world affairs amasung geopolitics ki oiba anauba video update amada amukka hanna taramna ukseri kari update sing leiribage haibadu punyeng binasi 25 April dagi Indiana host tawduna 2022 gi Raisana dialogue pangthokhiba aduda European Union gi President Ursula von hauzik leiriba Ukraine amasung Russia gi lan asi Russia leiriba world asigi rule based order adu thugaibani aduga tungda lakadawriba matam asida karigumba China na India da aggression so torokpa taragadi Russia na India gi damakta kaidawnungda lepiroi maramdi China amasung Russia gi mari asi aduki matik yamna chetlabani haiduna wafamsing asi fongdoklami maram aduna India su hauzik leiriba malem asigiu rule based order asi ngakna thamnabagi damakta Russia na thugairiba asigi mayokta India su lephanabagi damakta yamna kanna phongdokhi masigi pakum oina India gi external minister S.J. Sankarna Afghanistan amasung atopa Asia gi leiriba jagasing asida rule based order kairakpa matamda European gi leiriba country sing asina karamba khongthangsing lokhatkibage haibadu aikoina kaudri haiba pakum asi pikhi matam kharagi mamangda Afghanistan da Taliban singna capture tawrokpa matamda US amasung western country singna lokhatkiba khongthang adu karamba makhalgi rule based order no haina mahangna hangki India gi oiba history da Pakistan western country singna hauji yamna kanna phongdokliba rule based order asi thugaiduna India da attack tawduna lan thukna khiba matam adudadi lan songnariba country ani adu trade hengat hallu makhoi ani gi marakta investment hengat naraba matam aduda relation adu khara farakpra yengsi haiduna phongdokhiba wafam asi khaktani makoina rule based order adu kannabagi damakta Asia da tawkiba asi aduga hauzik songnariba Ukraine amasung Russia gi lan asida India gi side gi makoi gumna leiriba country ani dugi marakta trade hengat hallu maduna resolve tawba yabra yengsi haiba masi gumlawa advice asi fawbudi aikoina di pidri haiba wafam asi mahakna phongdokhi masi gumlaba point kaya sing asi putoktuna leiriba western country sing asina makoina pamba mafamdana rule based order asigi damaktani haiduna yamna kanna hotnaba aduga makoida kanaba leitaba amasung makoigi interest leitaba mafamsing asidana rule based order asibu karisu leitaba gumna ignore tawba maramaduna European Union gi President na India da laktuna hauzik rule based order gi matang da India da piriba lecture adu justified oide haiba wafam asi yamna phongna pakum pikhi mathangdana 2022 gi France ki election result declare tawkre Emmanuel Macron na mai paktuna amukka suhanna France ki president oiragani Emmanuel Macron gi party na 58.5% vote fangduna mahaki lamba oiriba Marine Le Pen gi party na 4.4% khaktamak phangduna Emmanuel Macron na hairiba election asi mai pakibani right wing leader Le Pen asigi supporter singna election result lauthokpa numita France ki mafam kaya amada protesting sathakhibasu adumak thingnaki ayamba matamdadi phongdokchedabani adubu ngasidi request amakhak tawjage madudi channel asibu pamna yengbiriba amasung video sing asi kanai haina khanbiba taragadi channel asida yawriba video sing asida changduna yenglaba matungda adomna pambiba video amamamtang khanduna adom gi WhatsApp status da oigira natragana leiriba atopa social media ki platform sing asida share tawbiduna masigumlaba channel amasu leiri haibasi atopa miyoisingdasu khanghanabagi damakta tanja adu pibinaba haiduna phongdokchari